ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯧꯗ ꯊꯣꯠ ꯃꯦꯡꯁꯤꯟꯅꯕꯤ ꯑꯗꯨꯒ ꯊꯅꯨꯡꯗꯅ ꯃꯔꯣꯡ ꯊꯝꯕꯤ, ꯇꯧꯁꯤꯟꯅꯕꯅ ꯃꯌꯥꯏ ꯑꯣꯏꯕꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯏꯕꯤ ꯂꯩꯁꯅꯥꯒꯤ ꯃꯐꯝꯗꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨꯁꯨ ꯃꯥꯅ ꯂꯩꯋꯥ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯨꯟꯈ꯭ꯔꯦ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯁꯤꯡꯎ ꯂꯥꯏꯃꯤꯠ ꯑꯗꯨ ꯐꯥꯎꯕ ꯂꯣꯏꯅ ꯍꯦꯛ ꯃꯨꯟꯗꯨꯅ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯦ꯫ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯅꯨꯄꯤꯅꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯂꯣꯏꯅ ꯈꯪꯏ꯫ ꯁꯣꯝꯗꯅ ꯂꯩꯁꯅꯥꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯗ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅꯦ, ꯑꯩꯗꯤ ꯑꯄꯪꯕꯤꯅꯦ, ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤ ꯑꯃꯒꯨꯝꯕꯅꯦ ꯑꯩꯗꯤ꯫ ꯏꯁꯥꯒꯤ ꯏꯈꯣꯡꯗ ꯏꯁꯥꯅ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯕꯅꯤ꯫ ꯑꯩꯅ ꯇꯧꯖꯕꯗ ꯑꯩꯅ ꯐꯪꯕꯅꯤ꯫ ꯏꯃꯥ ꯊꯥꯒꯣꯏꯅ ꯍꯥꯏꯕ ꯋꯥꯕꯨ ꯑꯩꯅ ꯀꯔꯤꯁꯨ ꯅꯥꯁꯣꯡꯗꯅ ꯑꯩꯅ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕꯤ ꯑꯃꯥꯏꯕꯤ ꯅꯨꯡꯁꯥ ꯂꯩꯃꯅ ꯍꯥꯏꯕ ꯋꯥꯅ ꯍꯦꯟꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯍꯦꯟꯅ ꯅꯛꯁꯤꯟꯈꯤ꯫ ꯇꯥꯇꯅ ꯌꯣꯝꯂꯕꯤ ꯃꯍꯥꯛꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯏꯐꯝꯗꯒꯤ ꯂꯥꯏꯃꯤꯠ ꯐꯥꯎꯕ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯆꯤꯡꯎ ꯂꯥꯏ ꯀꯩꯗꯣꯡꯕꯤ ꯑꯩꯁꯦ ꯏꯃꯤꯠꯇ ꯂꯥꯏꯃꯤꯠ ꯎꯗ꯭ꯔꯦ, ꯆꯤꯡꯎ ꯂꯥꯏꯄꯥꯎ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ, ꯑꯩꯒꯤ ꯏꯔꯥꯜ꯫ ꯑꯁꯨꯛ ꯁꯦꯡꯂꯕ ꯆꯤꯡꯎ ꯂꯥꯏ ꯃꯍꯥꯛꯅ ꯏꯐꯝꯗ ꯇꯣꯡꯂꯨꯕꯗ ꯑꯩꯅ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯂꯨꯕꯒꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯊꯥꯒꯣꯏꯅꯁꯨ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯦ꯫ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯥꯏꯃꯤꯠ ꯑꯁꯤꯕꯨ ꯑꯃꯨꯛ ꯅꯧꯅ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯌꯥꯗ꯭ꯔꯦ꯫ ꯏꯃꯥ, ꯅꯆꯥ ꯂꯥꯟꯖꯔꯦ ꯏꯃꯥ, ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ, ꯅꯆꯥ ꯂꯥꯟꯖꯔꯦ꯫ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯍꯦꯟꯅ ꯀꯞꯆꯩ꯫ ꯑꯍꯤꯡꯒꯤ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯤ ꯅꯨꯡꯁꯥ ꯂꯩꯃꯗꯨ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕ ꯊꯕꯛ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯃꯍꯥꯛ ꯐꯝꯂꯤ꯫ ꯃꯆꯤꯟ ꯑꯗꯨꯗꯅ ꯍꯥꯏꯖꯩ, ꯂꯩꯁꯅꯥ, ꯂꯩꯁꯅꯥ ꯍꯥꯏꯕ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯒꯤ ꯏꯁꯝ ꯑꯁꯤꯕꯨ ꯐꯣꯏꯔꯔꯤꯕ? ꯆꯤꯡꯍꯤ ꯁꯃ ꯂꯥꯡ ꯂꯥꯡꯗꯨꯅ ꯑꯁꯨꯛ ꯂꯨꯅ ꯆꯥꯅ ꯊꯝꯂꯤꯕ ꯑꯩꯒꯤ ꯁꯝ ꯑꯁꯤꯕꯨ ꯅꯪꯅ ꯇꯟꯐꯣꯏ ꯍꯦꯛꯇ ꯐꯣꯏꯔꯗꯅ꯫ ꯌꯦꯡꯉꯨ ꯌꯦꯡꯉꯨ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯅꯪꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯂꯧꯒꯅꯤ꯫ ꯑꯩ ꯑꯁꯦ ꯅꯨꯡꯁꯥ ꯂꯩꯃꯅꯤ, ꯅꯨꯡꯁꯥ ꯂꯩꯃ꯫ ꯃꯁꯤ ꯅꯪ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯅꯪ ꯇꯥꯍꯠꯂꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯦ꯫ ꯑꯃꯔꯣꯝꯗ ꯅꯨꯡꯁꯥ ꯂꯩꯃꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯈꯪꯕ ꯑꯁꯤ ꯂꯩꯁꯅꯥ ꯃꯍꯥꯛ ꯈꯛꯇ ꯑꯣꯏꯔꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯁꯥꯊꯤꯅ ꯈꯠꯅꯔꯤ꯫ ꯂꯩꯁꯅꯥꯅ ꯅꯨꯡꯁꯥ ꯂꯩꯃꯒꯤ ꯃꯁꯝꯕꯨ ꯁꯥꯊꯤꯅ ꯐꯣꯏꯈ꯭ꯔꯕꯅꯤ꯫ ꯁꯥꯎꯕꯅ ꯂꯣꯏꯔꯕ ꯅꯨꯡꯁꯥ ꯂꯩꯃꯅ ꯊꯋꯥꯏꯃꯤ ꯀꯧꯕꯒꯤ ꯂꯩꯋꯥ ꯑꯗꯨ ꯀꯧꯕ ꯍꯧꯏ꯫ ꯃꯍꯥꯛꯅ ꯀꯧꯔꯤꯕꯁꯤ ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏꯅꯤ꯫ ꯃꯆꯤꯜ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯂꯩꯔꯣꯟ ꯑꯗꯨꯕꯨ ꯃꯊꯪ ꯃꯊꯪ ꯁꯣꯜꯂꯕꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯝꯍꯥꯡ, ꯑꯉꯥꯡ ꯑꯁꯤꯕ, ꯁꯣꯏꯔꯦꯟ, ꯀꯁꯥ ꯄꯨꯝꯕꯁꯤꯡꯒꯤ ꯐꯨꯡꯐꯝ ꯑꯗꯨ ꯅꯨꯡꯁꯤꯠꯅ ꯋꯥ ꯋꯥ ꯁꯤꯜꯂꯛꯏ꯫ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏ꯫ ꯑꯉꯥꯡ ꯁꯣꯏꯔꯦꯟ ꯑꯄꯨꯝꯕ ꯑꯃꯈꯛꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯂꯩꯔꯣꯟ ꯑꯗꯨꯅ ꯁꯣꯜꯂꯤꯕ ꯃꯈꯩ ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯞ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯄꯥꯛ ꯍꯦꯛ ꯂꯩꯔꯣꯜ ꯅꯨꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯊꯋꯥꯏ ꯑꯗꯨꯅ ꯄꯥꯛ ꯍꯦꯛ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯗꯕꯗꯨꯗ ꯅꯨꯡꯁꯥ ꯂꯩꯃꯅ ꯍꯥꯏꯖꯩ, ꯀꯔꯤꯅꯣꯗ? ꯀꯔꯤꯒꯤꯅꯣ ꯊꯋꯥꯏ ꯑꯁꯤꯅ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯁꯣꯜꯂꯤꯕ ꯂꯥꯏꯁꯣꯟ ꯑꯁꯤꯗꯤ ꯆꯨꯝꯃꯤꯗ꯫ ꯍꯦ ꯊꯋꯥꯏ, ꯅꯪꯕꯨ ꯀꯣꯛ ꯂꯥꯛꯎꯗ꯫ ꯁꯣꯝꯗ ꯑꯩꯅ ꯅꯐꯝꯗ ꯁꯤꯟꯅꯒꯗꯕ ꯊꯧꯒꯥꯏ ꯀꯌా ꯑꯃ ꯂꯩꯔꯤ꯫ ꯊꯦꯡꯈꯤꯅꯕꯅꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯉꯥꯡ ꯑꯄꯨꯝꯕꯗꯨ ꯑꯗꯨꯝꯅ ꯀꯞꯂꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯀꯟꯅ ꯀꯧꯔꯛꯂꯕꯗ ꯑꯗꯨꯃꯛ ꯂꯩꯔꯣꯜ ꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯃꯍꯥꯛ ꯊꯣꯛꯂꯛꯏ꯫ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯁꯣꯔ ꯀꯟꯅ ꯀꯟꯅ ꯀꯥꯝꯗꯨꯅ ꯍꯥꯏꯖꯩ, ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯀꯟꯅ ꯀꯧꯔꯤꯕꯁꯤꯕꯣ? ꯑꯩ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯤꯅꯥꯏꯔꯣ? ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯖꯔꯤꯕ ꯑꯩꯕꯨ? ꯆꯠꯇ꯭ꯔꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯡꯁꯥ ꯂꯩꯃꯅ ꯃꯃꯤꯠ ꯑꯗꯨ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯗ
Angang Soiren kasa pumba mana mamang na leptun leirambatuda mahak kang prehek kangi. Hai. Hey, kanano? Angang asiba. Karigino, nangna aigi nakta laklibadi. Ay nang mukawdi, chalo. Kadairigino kangde, mathong maram kangdaba. Chalo. Nang nay po nga saydagi laktaba yada haina kawkay kawraga. Hausikta ay bukawdi haina haribudu karigino. Kawdi haibani. Nang bukarida sisinanaba. Ay nang bukawgadoribano. Ay nakawbadi tampasnagi thawayni. Tampasnagi thawayna. Amuba kondodubu engona sinaramlaga mahakti laribakta kakre. Mana engonda pumnamak sinaramni. Ha. Tampasnagi thawaydo. Lairamlenda kakraba. Asengbani mahak kakre. Wapam asi tabda nungsa layma magi thamoy wazay masinaduda sonjay. Othokpanida. Ayin tawge haina khaliba thabak mayam asiga. Anganga pumbaduna hai. Aibu amuk hana kawraklanu ay salage. Nungsa laymadu wakal ama khanglak-lakladuna hai. Ngaiko, nang chatkiba yaroy. Lakay laklaga, liyam namuk chatkiba hongnadi. Ngasidi ay nangonda, thawda masinagi, masi, nang nasoidan tawgadabani. Kay thabak no. Thabak asi tawraga, nang ginatik nagul, hengat po oisaw. Laisna kawin nupi malaybani, mahakna, aygi maramda, aron atub kaya makhangmani. Hauzikti, ay kanare. Magi laymitso ay namuli. Mana, law kaya sinaduna, aygi takta, laman kumnabas hoydun honarakani. Aduna, nang sige numita. Mabo nang nahatoklagadabani. Pare, nang nahaybo pamasi ay yarage, ado mabo hihatpaga ay butadokadabani. Asum na tawba ay pamde. Angang Soiren adugi matik magul yengthokningba na nungsa laymanasu hoy haina khumlay. Asum tawna, angang Soiren apumbado malang nungsitki mamang taaduna laisna kawbi nusa magi mayum tamna laklay. Ahing nungyagi matamnina isiksi. Kanamatagi khonjel tadi angang apumbaduna yanakamaning aduda dokpham thaduna asum na masil adu suan bahawi. Ita, ay laydi si phazadra. Kasar ayuk imana kaithildagi layraklibani. Phazadra tu nangondagidi ay hena phazay. Matanta ni wa ngangliba. Masu kaisya nang sanga nganglaga yamna phazay bo. Nangidi sungphayek phazade tu ay gini yamna heli. Ado ngay khone ay koy ani kalta sanabase yam nungaiti. Ay mi makawrake ko ay koy humpuna laydi sana seba. Asi hay tu na mamay laythok tu na kawi. Isi laisna ho isi laisna laydi sana sila o. Ay koy ni kalta sanabado nungaiti ba ho isi laisna. Asum na hanjin na kawi ningayda na tumlamba laisna do. Anganga do na kawrakpagi khonjel adu tabadagi mikap khangthok lay. Anganga dugi khonjel adu tabada mahak ingangakpa amadi phawi. Kanano ibu kawrakbibase. Mapalda kawribasibo. Angangi masi. Idom jasak henbigi masana pitu oirabasala. Ayang asida madi aikoy maning asida kaydoriba. Magi sibo mayumdagi luna tumina sinthuraglibasala. Asum na kando na mahak makhongdu laymayda thangthay. Wakalda thoyna hena kiba khanjiludi madom jasak henbigi masana pitu oiramatay hayduna. Chakhum adom na sangduna maning thongdo hangdoi thabal su phabana maiso mata loinade. Maning da thoktuna ko yengi kana laibagi yengi. Ngehaki mamangda mabu kawrambadusu tumina laikre. Mano oina kawi. Thoibi, nang lumaning da lairisya. Nang nathantaro. Thoibi. Asum na mabu anirak ahumlak kawrabada. Yena ka maning pukri layba tumdagi angang amana larokpagi khonjel lama mahak tare. Masida mana khali. Thoibi se pukri sida tasila maline kamdauni. Masado pakhat na mahak pukri do tamna cheli. Masada kiba karisu leite ahingni haibasu mahak kawi. Taseng na angang du pukri da tarabay haina mahak na khanmani. Pukri mapana do da leptuna ko yengi. Ising adu dadi kanasu layba mahak udi. Thoibi. Nangi khonsela du aibo. Pukri somdagi natabra. Kaibat oribasibo. Thoibi. Hannamuk yenglubada pukri dugi mayayda angang amana tawdun layribado mahak uri. Sida lay. Thoibi, kari matawno nangdi.
ꯊꯣꯏꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯑꯁꯤꯃꯛ ꯑꯗꯨꯝ ꯈꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯊꯋꯥꯏ ꯊꯥꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥꯕꯨ ꯀꯟꯅꯅꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯖꯝ ꯆꯣꯡꯊꯩ꯫ ꯑꯉꯥꯡ ꯀꯁꯥ ꯄꯨꯝꯕ ꯃꯍꯥꯛꯇꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯆꯔꯤ꯫ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯔꯛꯂꯤꯕ ꯂꯩꯁꯅꯥꯕꯨ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯃꯈꯣꯡꯗ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯀꯟꯅ ꯍꯦꯛ ꯆꯤꯡꯊꯩ꯫ ꯂꯩꯁꯅꯥ ꯄꯥꯈꯠꯄ ꯑꯃꯗꯤ ꯀꯤꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯏ꯫ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯏ, ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯣꯏꯕꯅ ꯃꯄꯥꯡꯒꯜ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯃꯍꯥꯛꯅ ꯉꯝꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯗꯒꯤ ꯃꯍꯥꯛ ꯑꯍꯤꯡ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯔꯤ꯫ ꯑꯉꯥꯡ ꯀꯁꯥ ꯄꯨꯝꯕꯗꯨꯁꯨ ꯃꯥꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯕꯗ ꯂꯩꯔꯥꯏ ꯃꯊꯛꯇ ꯐꯟ ꯆꯣꯡꯈꯠꯂꯛꯏ, ꯑꯗꯨꯒ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯅ ꯃꯥꯒꯤ ꯂꯩꯐꯝ ꯂꯝꯍꯥꯡ ꯑꯗꯨ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯀꯣꯜ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯅꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯄꯨꯈ꯭ꯔꯤꯒꯤ ꯏꯃꯥꯏ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯊꯥꯔꯤꯛꯅ ꯍꯦꯛ ꯎꯔꯦ꯫ ꯃꯆꯥꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯂꯦꯝ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯃꯥꯒꯤ ꯂꯩꯁꯅꯥ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯗꯤ? ꯏꯃꯥꯒꯤ ꯂꯩꯁꯅꯥ, ꯏꯆꯥꯒꯤ ꯀꯔꯤꯅ ꯅꯤꯡꯊꯨꯡꯗꯕ ꯂꯩꯇꯨꯅ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕꯅꯣ? ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ, ꯏꯃꯥꯒꯤ ꯂꯩꯁꯅꯥ꯫ ꯃꯆꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯃꯍꯥꯛ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯆꯩ꯫ ꯂꯩꯁꯅꯥ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯅꯈꯤꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯅꯨꯡꯁꯥ ꯂꯩꯃꯁꯨ ꯇꯥꯔꯦ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯅ ꯃꯥꯗꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯍꯥꯏꯖꯩ, ꯂꯩꯁꯅꯥ ꯁꯤꯔꯕ? ꯂꯩꯁꯅꯥ ꯁꯤꯔꯕ? ꯅꯨꯡꯉꯥꯏꯔꯦꯗꯀꯣ, ꯂꯩꯁꯅꯥ ꯁꯤꯔꯦ ꯍꯥꯏꯕꯀꯣ, ꯀꯂꯛꯇꯨ ꯄꯦꯠꯂꯤ꯫ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯍꯧꯔꯕꯗꯤ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯃꯥꯡꯖꯒꯦ ꯈꯛꯇꯅꯤ꯫ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯄꯪꯂꯩ ꯃꯔꯩꯕ ꯍꯩꯇ꯭ꯔꯕꯗꯤ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯤꯔꯕꯅꯤꯅ ꯐꯔꯩꯅꯤ, ꯀꯥꯟꯅꯗꯦ꯫ ꯉꯁꯤꯗꯤ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯉꯥ ꯑꯗꯨꯝ ꯊꯣꯡꯕ ꯑꯗꯨꯝ ꯆꯥꯊꯣꯛꯀꯦ꯫ ꯍꯔꯥꯎ ꯃꯉꯣꯟ ꯃꯤꯅꯣꯛ ꯇꯝꯖꯩ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯃꯍꯥꯛ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ, ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯤ, ꯑꯁꯨꯛ ꯌꯥꯝꯅ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕ ꯂꯩꯁꯅꯥꯕꯨ ꯃꯥꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯂꯩꯁꯅꯥꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯕꯒꯤ ꯃꯔꯝ ꯑꯇꯩ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯅꯍꯥꯟ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥꯡꯖꯧꯅꯅ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯪꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯥꯇꯅ ꯂꯝ ꯍꯦꯟꯗꯨꯅ ꯌꯥꯖꯈꯤꯗꯕꯅꯤ꯫ ꯃꯥꯒꯤ ꯑꯁꯦꯡꯕ ꯂꯥꯏꯃꯤꯠ ꯄꯨꯝꯕꯁꯨ ꯂꯣꯟꯅ ꯅꯔꯣꯟꯗ ꯂꯧꯈꯤꯕ꯫ ꯉꯝꯃꯤ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯉꯝꯃꯤ꯫ ꯑꯔꯨꯕꯤꯕ ꯍꯠꯍꯟꯈꯤꯕꯗꯨꯁꯨ ꯃꯥꯒꯤ ꯈꯨꯠ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯊꯛꯇ ꯀꯔꯤ ꯇꯧꯕ ꯌꯥꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯋꯥꯈꯜ ꯈꯜꯂꯒꯦ꯫ ꯅꯨꯡꯁꯥ ꯂꯩꯃ ꯂꯝꯕꯤꯗꯨꯗ ꯆꯠꯅ ꯆꯠꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯉꯔꯥꯡꯒꯤ ꯁꯣꯏꯔꯦꯟ ꯀꯁꯥ ꯑꯄꯨꯝꯕꯗꯨꯁꯨ ꯑꯗꯨꯃꯛ ꯃꯍꯤ ꯃꯌꯥꯏ ꯀꯜꯂꯤꯅꯤ꯫ ꯇꯧꯕ ꯉꯝꯃꯦꯕ꯫ ꯑꯩꯕꯨ ꯃꯥꯕꯨ ꯑꯣꯏꯅ ꯀꯧꯗꯨꯅ ꯑꯩꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯁꯤꯔꯅꯦ? ꯃꯁꯤꯅ ꯐꯒꯅꯤ꯫ ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏꯁꯨ ꯂꯩꯔꯝꯂꯦꯅ ꯀꯥꯈ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯊꯦꯝꯗꯨꯅ ꯁꯤꯖꯤꯟꯅꯔꯒꯦ꯫ ꯍꯧꯖꯤꯛ ꯑꯩꯁꯦ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯒ ꯍꯤꯀꯥꯞ ꯂꯩꯀꯥꯞ ꯇꯧꯅꯒꯗꯕ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯥꯡꯖꯧꯅꯅ ꯍꯥꯟꯅ ꯁꯤꯖꯤꯜ ꯂꯥꯡꯁꯤꯟꯍꯧꯗꯕ ꯌꯥꯗꯦ꯫ ꯀꯩꯊꯦꯜ ꯑꯗꯨꯗꯅꯤ ꯃꯍꯧꯁꯥꯒꯨꯝ ꯃꯍꯧꯁꯥ ꯀꯩꯊꯦꯜ ꯑꯗꯨꯗ ꯄꯣꯠ ꯌꯣꯟꯕꯤꯁꯤꯡꯅ ꯐꯝꯗꯨꯅ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯌꯣꯟꯅꯔꯤ꯫ ꯑꯔꯩꯕ ꯀꯥꯡꯕꯨꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯈꯩ ꯈꯟꯗꯨꯅ ꯂꯩꯅꯔꯤ꯫ ꯇꯣꯝꯕꯤꯅꯧꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯗꯨꯃꯛ ꯌꯣꯜꯂꯤ꯫ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯃꯆꯦ ꯊꯔꯣꯁꯪꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯆꯦ, ꯑꯁꯣꯝ ꯈꯨꯜꯗ ꯂꯩꯕ ꯅꯍꯥꯟ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯕꯗ ꯌꯥꯎꯔꯝꯕ ꯃꯥꯏꯕꯤ ꯂꯩꯁꯥꯕꯤꯗꯣ ꯉꯔꯥꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯌꯦ꯫ ꯃꯁꯤꯗ ꯉꯛꯆꯥꯟꯅꯅ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯆꯨꯝꯕꯔꯣ? ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯂꯩꯇꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯣ, ꯄꯥꯝꯃꯨꯏꯗ, ꯃꯁꯛ ꯌꯥꯝ ꯐꯖꯈꯤꯕꯅꯤꯅꯦ, ꯏꯪꯅ ꯂꯦꯝꯃꯤꯕ꯫ ꯑꯗꯨ ꯏꯆꯦ, ꯂꯩꯔꯤꯕ ꯈꯨꯜ ꯑꯅꯤ ꯑꯍꯨꯝꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯅ ꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯍꯜ ꯑꯣꯏꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯍꯥꯟꯕꯗ ꯇꯝꯐꯥꯁꯅꯥ ꯌꯦꯡꯉꯣ, ꯃꯥꯅ ꯂꯩ ꯌꯣꯟꯖꯔꯝꯕ ꯃꯐꯝ ꯑꯁꯦ ꯉꯁꯤꯁꯨ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥꯒꯤ ꯃꯊꯪꯗ ꯈꯣꯡꯗꯣꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯁꯛꯍꯦꯟ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯤꯕꯥꯒꯤ ꯃꯇꯨꯡꯗ ꯈꯣꯝꯕ, ꯑꯗꯨꯗꯒꯤ ꯃꯥꯏꯕꯤ ꯑꯔꯨꯕꯤ꯫ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯉꯔꯥꯡ ꯑꯍꯤꯡꯗ ꯑꯃꯨꯛꯁꯨ ꯂꯩꯁꯅꯥ ꯑꯃꯨꯛ ꯁꯤꯔꯕ꯫ ꯇꯣꯝꯕꯤꯅꯧ, ꯈꯪꯗ꯭ꯔꯦ ꯃꯤꯁꯤ ꯑꯁꯤ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ? ꯃꯊꯪ ꯅꯍꯥ ꯉꯥꯛꯇ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯁꯤꯡ ꯆꯤꯡꯅꯔꯤ꯫ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯕꯨ
ꯑꯃꯨꯛꯇꯪ ꯈꯨꯔꯨꯝ ꯊꯣꯛꯍꯟꯅꯤꯡꯉꯦ ꯑꯩꯗꯤ꯫ ꯌꯣꯜꯂꯤꯕ ꯄꯣꯠ ꯑꯗꯨꯁꯨ ꯁꯤꯠꯇꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯊꯩ꯫ ꯅꯨꯡꯁꯥ ꯂꯩꯃꯗꯨ ꯀꯩꯊꯦꯜꯗ ꯌꯧꯔꯗꯨꯅ ꯃꯥꯒ ꯍꯦꯛ ꯈꯪꯅꯕ ꯉꯥ ꯌꯣꯟꯕꯤ ꯂꯩꯃꯇꯣꯟꯒꯤ ꯉꯥ ꯌꯣꯟꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ, "ꯏꯆꯦ, ꯉꯥ ꯃꯆꯥ ꯑꯃꯇ ꯂꯩꯒꯦ ꯍꯥꯏꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ." "ꯂꯩꯌꯨ ꯂꯩꯌꯨ, ꯁꯦꯜ ꯄꯥꯏꯕ ꯅꯣꯏꯅ ꯉꯥ ꯂꯩꯔꯒ ꯆꯥꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯆꯥꯒꯅꯤ? ꯀꯔꯝꯕ ꯉꯥ ꯌꯦꯡꯁꯤꯒꯦ?" "ꯉꯥꯀ꯭ꯔꯥꯒ ꯌꯥꯎ ꯂꯥꯛꯄ꯭ꯔꯥ?" "ꯌꯥꯎꯏ, ꯑꯗꯣ ꯄꯪꯆꯥꯎ ꯆꯥꯎꯕꯗꯤ ꯅꯠꯇꯦ." "ꯀꯗꯥꯏꯅꯣꯅꯦ?" ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯌꯥꯔꯅꯤ ꯌꯥꯔꯅꯤ, ꯆꯥꯎꯃꯟꯈ꯭ꯔꯦ, ꯏꯊꯟꯗ ꯆꯥꯕꯒꯤꯕꯨ ꯌꯥꯔꯅꯤ." "ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯈꯣꯏ ꯑꯍꯨꯝ ꯂꯩꯕꯗꯥꯏꯅꯦ?" "ꯍꯣꯏ ꯏꯆꯦ, ꯃꯥꯕꯨꯗꯤ ꯂꯥꯡꯐꯩꯗ ꯂꯩꯈꯤꯌꯦ꯫ ꯂꯩꯔꯤꯕ ꯏꯃꯥꯗꯨꯗꯒ ꯉꯥ ꯊꯣꯡꯂꯒ ꯄꯤꯖꯒꯗꯧꯕ ꯅꯠꯇꯦ. ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤ. ꯃꯥ ꯌꯥꯝꯅ ꯆꯥꯟꯅꯗꯤꯌꯦ. ꯏꯊꯟꯗ ꯊꯣꯡꯂꯒ ꯆꯥꯒꯦ ꯇꯧꯕꯅꯤ. ꯉꯁꯤꯗꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯤꯅꯤꯗ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯉꯥꯗꯨꯕꯨ ꯂꯩꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯁꯨ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯥ ꯂꯩꯃ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯉꯥ ꯊꯣꯡꯕꯁꯨ ꯍꯧꯔꯦ, ꯃꯕꯨꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯂꯩꯔꯥꯡꯇꯣꯝꯕꯤꯅ ꯆꯪꯉꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯋꯥ ꯑꯃ ꯍꯥꯏꯔꯦ, "ꯅꯨꯡꯁꯥ ꯂꯩꯃ, ꯅꯪꯅ ꯑꯍꯤꯡ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯊꯕꯛ ꯇꯧꯕꯗꯣ ꯈꯔ ꯂꯦꯞꯂꯣ꯫ ꯃꯤꯅ ꯈꯪꯈ꯭ꯔ ꯎꯈ꯭ꯔꯒꯅꯦ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ꯫ ꯏꯃꯥꯅ ꯅꯪꯕꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ. ꯇꯣꯛꯄ ꯀꯧꯕꯒꯤ ꯋꯥ ꯑꯃ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯇ꯭ꯔꯦ. ꯌꯥꯝꯅ ꯊꯨꯅ ꯇꯣꯛꯑꯣꯀꯣ." ꯃꯅꯦꯝꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯐ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ, "ꯀꯩꯅꯣ ꯏꯃꯥ, ꯀꯩꯅꯣ? ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯒꯅꯤ. ꯃꯁꯤꯗ ꯏꯃꯥꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ." "ꯍꯦ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯐꯠꯇꯦ ꯍꯥꯏꯕꯅꯤꯅꯦ. ꯅꯪ ꯑꯁꯦ ꯐꯅ ꯅꯍꯥꯁꯨ ꯑꯣꯏꯔꯤ. ꯑꯗꯨꯒꯨꯝ ꯐꯠꯇꯕ ꯊꯕꯛ ꯑꯗꯣ ꯇꯧꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕꯒꯦ? ꯂꯦꯝꯅ ꯂꯩꯊꯣꯛꯄ ꯍꯩꯇꯕ꯭ꯔꯥ ꯅꯍꯥ? ꯍꯣ, ꯇꯧꯅꯤꯡꯗꯨꯅ ꯇꯧꯔꯤꯕ. ꯃꯤ ꯑꯃꯅ ꯍꯦꯛꯇ ꯇꯧꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗꯅꯦ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ. ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯆꯝꯕ ꯑꯃ ꯅꯠꯇꯤꯌꯦ. ꯑꯗꯨꯒ ꯑꯩ ꯑꯁꯤꯁꯨ ꯑꯆꯝꯕ ꯃꯤ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯏꯃꯥꯁꯨ ꯉꯁꯤꯗꯒꯤ ꯈꯪꯖꯤꯟꯕꯤꯔꯣ. ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯪꯂꯛꯄꯗ ꯅꯪ ꯀꯔꯤ ꯑꯣꯏꯅꯤ? ꯀꯔꯤꯒꯤ ꯅꯪ ꯃꯁꯤ ꯋꯥꯈꯜꯗ ꯈꯟꯗꯦ? ꯍꯣ, ꯊꯣꯛꯅꯤꯡꯕ ꯊꯣꯛꯂꯛꯁꯅꯣ. ꯃꯗꯨꯗ ꯀꯤꯒꯗꯕ ꯅꯨꯡꯁꯥ ꯂꯩꯃ ꯅꯠꯇꯦ. ꯌꯥꯔꯦ, ꯏꯃꯥ ꯊꯣꯛꯄꯤꯔꯣ. ꯏꯟꯁꯥꯡꯁꯦ ꯍꯥꯎꯅ ꯊꯨꯝꯅ ꯑꯃꯨꯛꯇ ꯑꯩ ꯊꯣꯡꯖꯈꯤꯒꯦ." ꯂꯩꯔꯥꯡꯇꯣꯝꯕꯤ ꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤꯅ ꯈꯛ ꯊꯧꯁꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯍꯥꯟꯅ ꯈꯪꯏ꯫ ꯃꯍꯥꯛ ꯊꯣꯛꯂꯛꯄ ꯇꯥꯏ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯄꯥꯝꯗꯕꯅꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯁꯨ ꯃꯍꯥꯛ ꯁꯨꯡꯄꯥꯝ ꯄꯥꯝꯗꯕꯅꯤ꯫ ꯅꯨꯡꯁꯥ ꯂꯩꯃ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯏꯟꯁꯥꯡ ꯐꯖꯅ ꯊꯤꯔꯦ꯫ ꯃꯅꯦꯝꯒꯤ ꯋꯥ ꯀꯔꯤꯁꯨ ꯅꯁꯨꯡꯗꯦ꯫ ꯆꯥꯛ ꯂꯣꯏꯔꯤꯕꯗꯨ ꯀꯧꯗ꯭ꯔꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯆꯥꯛ ꯆꯥꯔꯤ꯫ ꯉꯥꯒ ꯊꯣꯡꯂꯤ, ꯍꯥꯎꯕꯅ ꯂꯣꯏꯖꯔꯦ꯫ ꯍꯥꯎꯃꯟꯗꯅ ꯈꯨꯕꯤꯁꯤ ꯈꯥꯏꯕ ꯍꯥꯏꯕꯗꯨꯅ ꯇꯧꯔꯤꯕꯁꯤ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯁꯤꯍꯟꯅꯤꯡꯕ ꯃꯤ ꯁꯤꯕꯒꯤꯅꯦ ꯊꯣꯡꯗꯨꯅ ꯆꯥꯕ ꯉꯥꯁꯤꯒꯤ ꯃꯍꯥꯎꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯃꯄꯨꯛ ꯄꯦꯟꯅ ꯃꯍꯥꯛ ꯆꯥꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯑꯣꯏꯔꯛꯏ꯫ ꯀꯥꯁꯥ ꯍꯥꯞꯄꯝꯕ ꯁꯣꯏꯔꯦꯟꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯂꯩꯁꯧ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯈꯤꯕ ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏꯅ ꯄꯤꯔꯝꯈꯤꯕ ꯑꯃꯨꯕ ꯀꯨꯟꯗꯣꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯃꯈꯨꯠ ꯑꯗꯨꯅ ꯀꯟꯅ ꯍꯣꯠꯂꯤ꯫ ꯃꯆꯤꯜ ꯑꯗꯨꯗꯅ ꯍꯥꯏ, "ꯃꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕ ꯌꯥꯗꯦ꯫ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯊꯕꯛꯇ ꯑꯩ ꯃꯈꯥ ꯇꯥꯅ ꯌꯥꯎꯕ ꯉꯝꯂꯣꯏ꯫ ꯑꯃꯨꯕ ꯀꯨꯟꯗꯣꯁꯤꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅꯗꯨꯃꯛ ꯂꯩꯔꯕꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯕꯨ ꯏꯆꯦꯟꯗ ꯆꯦꯟꯅꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯁꯤ ꯃꯐꯝ ꯑꯃꯗ ꯑꯩꯉꯣꯟꯗꯒꯤ ꯊꯥꯞꯅ ꯊꯝꯈ꯭ꯔꯒꯦ꯫ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜꯁꯨ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯏ." ꯈꯨꯗꯛ ꯑꯗꯨꯗ ꯑꯃꯨꯕ ꯀꯨꯟꯗꯣꯗꯨꯕꯨ ꯂꯧꯊꯣꯛꯂꯤ꯫ ꯃꯗꯨꯕꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯑꯩꯕꯨ ꯃꯁꯤꯒꯤ ꯑꯃꯨꯕ ꯀꯨꯟꯗꯣꯁꯦ ꯃꯐꯝ ꯀꯗꯥꯏꯗ ꯊꯝꯂꯁꯤꯒꯦ? ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯈꯤꯕ, ꯂꯩꯁꯅꯥꯅ ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏꯗ ꯄꯤꯔꯝꯈꯤꯕ꯫ ꯂꯩꯁꯅꯥꯗꯤ ꯁꯤꯈ꯭ꯔꯦ, ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯂꯝꯕꯤ ꯑꯃ ꯂꯩꯔꯤ꯫ ꯐꯠꯇꯕꯤ ꯅꯨꯡꯁꯥ ꯂꯩꯃꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯍꯟꯅꯅꯕ ꯃꯁꯤꯒꯤ ꯑꯃꯨꯕ ꯀꯨꯟꯗꯣꯁꯦ ꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯍꯦꯛꯇ ꯊꯝꯂꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯅꯤ ꯁꯣꯏꯗꯅ ꯃꯍꯩ ꯇꯧꯅꯔꯅꯤ꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯃꯥꯏꯕꯤ ꯅꯨꯡꯁꯥ ꯂꯩꯃꯕꯨ ꯃꯥꯏꯊꯤꯕ ꯄꯤꯖꯔꯁꯅꯤ." ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯀꯨꯟꯗꯣꯗꯨꯕꯨ ꯃꯈꯨꯠꯇ ꯆꯦꯟꯅ ꯄꯥꯏꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯏꯐꯣꯡ ꯐꯣꯡꯅ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯊꯧꯗꯥ ꯂꯣꯏꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯌꯥꯍꯧꯉꯟꯕꯤ ꯊꯥꯒꯣꯏ ꯃꯍꯥꯛ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯄꯥꯜꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯑꯃꯨꯕ ꯀꯨꯟꯗꯣꯗꯨꯕꯨ ꯃꯃꯤꯠꯇ ꯍꯦꯛ ꯎꯔꯨꯔꯤ꯫ ꯑꯉꯛꯄ ꯑꯃꯗꯤ ꯆꯤꯡꯅꯕ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯈꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯃꯗꯨꯕꯨ ꯃꯈꯨꯠꯅ ꯂꯧꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯩ꯫
ꯁꯣꯝꯗꯔ ꯂꯩ ꯃꯍꯜꯗꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯜꯂꯗꯨꯅ ꯀꯩꯊꯦꯜ ꯀꯥꯔꯤꯕꯅꯤ ꯍꯥꯏꯅ ꯃꯊꯟꯇ ꯀꯥꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯁꯅꯥꯅ ꯍꯦꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯩ꯫ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕꯅꯤ꯫ ꯑꯄꯨꯅꯕ ꯋꯥꯈꯜ ꯑꯃꯗ ꯄꯨꯕꯒꯨꯝꯅꯁꯨ ꯇꯧꯔꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯍꯤꯡꯂꯕ ꯄꯨꯟꯁꯤ ꯑꯃꯗ ꯃꯍꯥꯛ ꯂꯩꯔꯤ꯫ ꯅꯤꯡꯁꯤꯡꯕꯅ ꯆꯩꯅꯥ ꯄꯤꯗꯕꯗꯤ ꯅꯠꯇꯦ ꯂꯝꯕꯤꯗꯨꯗ ꯃꯥꯟꯖꯅ ꯃꯃꯥ ꯂꯩ ꯃꯍꯜꯕꯨ ꯍꯦꯛ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯧꯔꯤ꯫ ꯏꯃꯥ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ? ꯏꯕꯨꯡꯉꯣ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯆꯠꯂꯨꯕꯅꯤ꯫ ꯅꯪꯗꯤ ꯀꯗꯣꯝꯗ ꯆꯠꯂꯨꯔꯤꯕ? ꯆꯤꯡꯂꯣꯝꯗ ꯆꯠꯂꯨꯕꯅꯤ ꯏꯃꯥ꯫ ꯑꯣ꯫ ꯋꯥ ꯃꯈꯥ ꯇꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯃꯃꯥꯏ ꯂꯩꯗꯨꯅ ꯂꯩ ꯃꯍꯜ ꯆꯠꯈꯤ꯫ ꯃꯥꯟꯖꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯃꯁꯤꯅ ꯁꯣꯜꯍꯧꯏ꯫ ꯏꯃꯥꯁꯦ ꯇꯝꯐꯥꯁꯅꯥꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯂꯦꯜꯂꯤꯀꯣ꯫ ꯇꯝꯐꯥꯁꯅꯥ, ꯏꯃꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ? ꯅꯪ ꯌꯥꯝꯅ ꯐꯠꯇꯦ, ꯅꯪ ꯌꯥꯝꯅ ꯐꯠꯇꯦ ꯇꯝꯐꯥꯁꯅꯥ꯫ ꯂꯩ ꯃꯍꯜ ꯀꯩꯊꯦꯜ ꯌꯧꯔꯦ꯫ ꯇꯣꯝꯕꯤ ꯅꯧꯅ ꯂꯩ ꯃꯍꯜꯕꯨ ꯎꯔꯗꯨꯅ ꯀꯧꯏ꯫ ꯏꯆꯦ ꯂꯩ ꯃꯍꯜ, ꯁꯣꯝꯗ꯫ ꯏꯆꯦꯕꯨ ꯀꯩꯊꯦꯜ ꯀꯥꯔꯛꯂꯤꯕꯔꯣ? ꯁꯣꯝꯗ ꯑꯃꯨꯛꯇ ꯍꯥꯏꯖꯤꯜꯂꯝꯈꯨꯑꯣ꯫ ꯂꯩ ꯃꯍꯜꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯇꯣꯝꯕꯤ ꯅꯧꯅ ꯍꯪꯏ꯫ ꯏꯆꯦꯕꯨ ꯀꯝꯗꯧꯔꯤꯕꯒꯦ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯇꯣꯝꯕꯤꯅꯧ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯂꯁꯤꯒꯦ? ꯏꯆꯦ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯛ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ꯫ ꯇꯝꯕ ꯉꯝꯕ ꯑꯃꯠꯇ ꯅꯠꯇꯦ, ꯅꯣꯡꯃ ꯁꯤꯔꯒꯗꯕ ꯂꯩꯔꯕ ꯉꯥꯛꯇꯅꯤ꯫ ꯇꯣꯝꯕꯤꯅꯧ, ꯏꯁꯣꯔ ꯃꯥꯁꯨ ꯐꯠꯃꯟꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯏꯆꯥꯕꯨ ꯂꯧꯁꯤꯟꯕꯤꯔꯤꯕ? ꯏꯆꯥꯕꯨ ꯂꯧꯁꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥ ꯑꯩꯕꯨ ꯑꯣꯏꯅ ꯂꯧꯁꯤꯜꯂꯝꯂꯕꯗꯤ ꯀꯌꯥꯗ ꯐꯔꯝꯒꯅꯤ꯫ ꯏꯆꯦ, ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯈꯜꯂꯅꯨ꯫ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯄꯥꯁꯤꯜꯂꯦ꯫ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥ ꯊꯛꯇ꯭ꯔꯕ꯭ꯔꯣ? ꯌꯥꯇꯣꯟ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯪꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯏꯆꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦ꯫ ꯊꯥꯔꯣ ꯁꯪꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯈꯔꯗꯤ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯨ꯫ ꯈꯟꯗꯨꯅ ꯁꯨꯝ ꯂꯩꯔꯒ ꯊꯃꯣꯏꯗ ꯃꯩꯁꯥꯛ ꯍꯦꯟꯅ ꯐꯪꯅꯕꯅꯤ ꯂꯩ ꯃꯍꯜ꯫ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯁꯤ꯫ ꯀꯥꯎꯊꯣꯛꯄ ꯍꯩꯇ꯭ꯔꯕꯗꯤ ꯉꯥꯎꯗꯨꯅ ꯆꯠꯄ ꯁꯣꯏꯔꯣꯏꯀꯣ꯫ ꯉꯥꯎꯗꯨꯅ ꯆꯠꯈꯤꯕꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦꯗ꯫ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯑꯁꯨꯝꯅ ꯂꯩꯕꯅ? ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯇꯥꯏꯕꯪꯄꯥꯜꯒꯤ ꯑꯏꯪ ꯑꯁꯥ ꯀꯔꯤꯁꯨ ꯈꯪꯂꯔꯣꯏꯗꯅ꯫ ꯂꯩ ꯃꯍꯜ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯈꯤ꯫ ꯁꯣꯝꯗꯅ ꯅꯨꯡꯁꯥ ꯂꯩꯃꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯍꯦꯛꯇ ꯇꯧꯔꯒꯦ ꯍꯥꯏꯅ ꯀꯟꯅ ꯈꯜꯂꯤ꯫ ꯏꯄꯨꯔꯣꯏꯕꯅ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯑꯌꯦꯠ ꯑꯄꯟ ꯍꯥꯏꯕꯗꯣ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯃꯍꯥꯛ ꯂꯩꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯃꯌꯥꯏ ꯄꯨꯝꯕꯁꯦ ꯑꯃꯨꯛꯇ ꯆꯝꯍꯜꯂꯝꯈꯤꯒꯦ꯫ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪ ꯍꯩꯔꯦ ꯍꯥꯏꯅ ꯉꯛꯆꯥꯎꯒꯁꯨ ꯌꯥꯝꯅ ꯊꯦꯛꯆꯕ ꯁꯥꯔꯤ꯫ ꯊꯦꯛꯀꯠꯂꯤꯕ ꯉꯛꯆꯥꯎꯗꯣ ꯑꯩꯅ ꯄꯦꯛ ꯂꯥꯎꯅ ꯁꯣꯏꯗꯅ ꯊꯨꯗꯦꯛꯀꯅꯤ꯫ ꯃꯄꯣꯠ ꯃꯆꯩ ꯁꯨꯅ ꯂꯥꯡꯁꯤꯟꯕ ꯍꯧꯋꯤ ꯊꯥꯒꯣꯏꯅ꯫ ꯑꯃꯨꯕ ꯀꯨꯟꯗꯣ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯆꯦꯟꯅ ꯄꯥꯏꯗꯨꯅ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯀꯟꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯕꯗꯨꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯑꯁꯨꯝꯅ ꯎꯔꯛꯏ꯫ ꯂꯩꯁꯅꯥꯅ ꯅꯨꯡꯁꯥ ꯂꯩꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯝꯊꯩ꯫ ꯅꯨꯡꯁꯥ ꯂꯩꯃꯅ ꯐꯤ ꯃꯌꯣꯝ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯗꯨꯕꯨ ꯂꯩꯁꯅꯥꯗ ꯄꯤ꯫ ꯂꯩꯁꯅꯥ, ꯁꯤ꯫ ꯂꯩꯁꯅꯥꯅ ꯉꯛꯆꯥꯅꯅ ꯀꯩꯅꯣ ꯏꯃꯥ, ꯁꯤꯕꯨ ꯀꯩꯅꯣ? ꯍꯩ ꯑꯄꯪꯕꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯃꯤ? ꯑꯩꯅ ꯏꯃꯥꯅ ꯍꯥꯏꯔꯝꯕ ꯍꯥꯏꯕꯕꯨ ꯑꯩꯕꯨ ꯁꯍꯤ ꯃꯩꯇꯥꯟꯅꯤ, ꯂꯧꯁꯤꯜꯂꯨ꯫ ꯁꯍꯤ ꯃꯩꯇꯥꯟ ꯍꯥꯏꯕ? ꯑꯣ, ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯩꯗꯤ ꯋꯥꯈꯜ ꯑꯣꯏꯔꯨꯗ꯭ꯔꯦꯗꯅ꯫ ꯅꯪ ꯉꯝꯃꯀꯣ꯫ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯁꯤꯗ ꯀꯨꯟꯗꯣ ꯍꯧꯔꯦ꯫ ꯂꯩ ꯄꯔꯦꯡ ꯑꯃ ꯂꯦꯡꯕ ꯀꯣꯟꯅꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛꯀꯣ꯫ ꯑꯗꯨꯒꯅꯦ ꯐꯖꯅ ꯇꯧꯀꯣ꯫ ꯑꯩꯅ ꯄꯤꯕ ꯂꯩꯔꯣꯟꯁꯤꯡꯗꯣ ꯆꯤꯊꯕ ꯌꯥꯗꯦꯀꯣ, ꯀꯥꯎꯅꯤ꯫ ꯊꯕꯛ ꯑꯁꯤ ꯇꯧꯕꯗ ꯁꯣꯏꯕ ꯌꯥꯔꯣꯏ꯫ ꯍꯣꯏ ꯏꯃꯥ, ꯁꯣꯏꯗꯅꯕ ꯑꯩ ꯐꯖꯅ ꯇꯧꯖꯒꯦ꯫ ꯑꯗꯨꯅꯤꯗꯅ ꯅꯪꯅ ꯃꯁꯤꯕꯨ ꯇꯧꯔꯕ ꯁꯍꯤ ꯃꯩꯇꯥꯟ ꯑꯗꯨꯗ ꯇꯤꯡꯕꯗꯅꯦ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯟꯗꯣꯁꯦ ꯃꯨꯁꯨꯛ ꯍꯦꯛ ꯃꯨꯈꯤꯗꯣꯏꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯅꯪ ꯂꯥꯟ ꯍꯧꯕ ꯌꯥꯔꯦ꯫ ꯑꯃꯨꯕ ꯀꯨꯟꯗꯣꯗꯨꯅ ꯍꯦꯛ ꯍꯨꯛꯂꯨꯕ ꯃꯤꯗꯣ ꯑꯗꯨꯝ ꯈꯨꯗꯛꯇ ꯁꯤꯔꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯀꯨꯟꯗꯣꯁꯦ ꯍꯦꯛꯂꯨꯔꯣꯅꯦ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯃꯩꯇꯥꯟ ꯌꯥꯎꯕ ꯐꯤꯌꯣꯝ ꯑꯗꯨꯁꯨ ꯄꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯀꯨꯝꯊꯩ꯫ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯍꯧꯔꯤꯕ ꯀꯨꯟꯗꯣꯗꯨꯕꯨ ꯑꯣꯛꯅꯕ ꯃꯑꯣꯡꯗ ꯍꯦꯛꯇꯨꯅ ꯐꯤꯒꯥꯎꯗ ꯍꯥꯞꯇꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ꯫ ꯐꯤ ꯃꯌꯨꯝ ꯑꯗꯨꯃ ꯃꯐꯝ ꯆꯥꯅ ꯊꯝꯂꯨꯔꯤ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯃꯌꯥꯏ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯃꯍꯥꯛ ꯐꯝꯊꯩ꯫ ꯃꯃꯥꯡꯗꯅ ꯑꯉꯧꯕ ꯀꯨꯟꯗꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯃꯈꯨꯠꯇ ꯂꯪ ꯌꯥꯎꯔꯕ ꯌꯦꯇꯨꯝ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯂꯩꯁꯅꯥ ꯀꯨꯟꯗꯣ ꯂꯦꯡꯕ ꯍꯧꯏ꯫ ꯑꯗꯨꯝꯅ ꯀꯨꯟꯗꯣ ꯂꯦꯡꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯏꯅꯧꯇ ꯅꯧꯊꯣꯔꯛꯏ ꯃꯥꯏꯊꯣꯡꯗ꯫
ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯖꯩ, ꯑꯁꯨꯝꯅꯒ ꯀꯨꯟꯗꯣ ꯂꯦꯡꯕꯁꯤꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯀꯨꯟꯗꯣ ꯂꯦꯡꯕ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯈꯪꯑꯣꯏ ꯑꯣꯏꯅꯤꯡꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ꯫ ꯍꯣꯏꯗ, ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ꯫ ꯁꯛꯁꯨ ꯊꯤꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯇꯧꯈꯤꯒꯦ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯒꯦ꯫ ꯏꯃꯨꯡꯗꯒꯤ ꯊꯥꯔꯤꯛ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯍꯥꯏ, ꯍꯦ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯗꯤ? ꯍꯥ? ꯑꯦ, ꯀꯨꯟꯗꯣꯒ ꯂꯦꯡꯂꯗꯅ ꯇꯧꯍꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯐꯩ ꯈꯪꯗꯦ ꯐꯠꯇꯦ ꯈꯪꯗꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯂꯩꯁꯅꯥꯅ ꯈꯨꯝꯃꯤ, ꯀꯩꯅꯣ ꯏꯃꯥ, ꯑꯩꯅ ꯇꯧꯔꯤꯁꯦ ꯊꯕꯛꯅꯤ꯫ ꯃꯗꯨꯕꯨ ꯀꯔꯤ ꯊꯕꯛ ꯀꯧꯕꯒꯦ? ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥ ꯔꯥꯏꯃꯤ, ꯐꯠꯇꯦ ꯇꯧꯒꯅꯨ꯫ ꯍꯣꯏ ꯏꯃꯥ, ꯊꯕꯛ ꯑꯃꯒꯤꯅꯦ ꯍꯥꯏꯕ ꯀꯩꯅꯣꯅꯦ? ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯈꯛ ꯇꯧꯒꯅꯨꯀꯣ꯫ ꯂꯩꯁꯥꯕꯤ ꯅꯪꯅ ꯀꯨꯟꯗꯣꯒ ꯂꯦꯡꯂꯗꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯈꯠꯂꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ꯫ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝꯅ ꯉꯥꯡꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ꯫ ꯑꯩ ꯑꯃꯨꯛꯇ ꯑꯁꯤ ꯐꯖꯅ ꯇꯧꯍꯧꯒꯦ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯣ? ꯆꯠꯂꯣ꯫ ꯆꯨꯝꯅ ꯊꯕꯛ ꯇꯧꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯍꯦꯛ ꯇꯧꯔꯝꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯊꯥꯒꯣꯏ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛꯅ ꯍꯥꯏꯖꯩ, ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯟꯅꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯒꯤ ꯀꯨꯟꯗꯣꯁꯤꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯝꯂꯤꯕ? ꯂꯩꯁꯅꯥꯅ ꯁꯤꯕꯨ ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏꯗ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯅꯠꯇꯦ, ꯃꯁꯤꯕꯨ ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯕ ꯖꯥꯠꯂꯥ? ꯐꯔꯦ, ꯃꯁꯤꯕꯨ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈꯤꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯝꯁꯤꯟꯈꯤꯕ ꯃꯇꯝ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯥꯒꯣꯏ ꯑꯃꯗꯤ ꯅꯨꯡꯁꯥ ꯂꯩꯃ, ꯃꯈꯣꯏ ꯑꯅꯤꯅ ꯃꯍꯤ ꯃꯍꯩ ꯀꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯠꯁꯨ ꯃꯀꯣꯜꯗ ꯆꯪꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯅꯨꯡꯁꯥ ꯂꯩꯃꯅ ꯀꯁꯥ ꯁꯣꯏꯔꯦꯟ ꯑꯄꯨꯝꯕꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯤꯡꯅꯕ ꯍꯣꯠꯅꯩ꯫ ꯃꯆꯤꯜ ꯑꯗꯨꯗ ꯂꯩꯋꯥ ꯀꯌꯥ ꯑꯃ ꯁꯣꯟꯕꯁꯨ ꯂꯦꯞꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯀꯧꯔꯕꯁꯨ ꯀꯁꯥ ꯑꯄꯨꯝꯕꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏ, ꯑꯦ, ꯂꯥꯛꯇꯦꯅꯦ꯫ ꯀꯔꯤꯒꯤꯅꯣ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅ? ꯑꯩꯅꯗꯤ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯁꯤꯗꯒꯤ ꯃꯥꯕꯨ ꯀꯧꯕ ꯌꯥꯔꯣꯏ꯫ ꯑꯩ ꯍꯦꯛꯇ ꯂꯝꯍꯥꯡ ꯑꯗꯨ ꯇꯝꯅ ꯆꯠꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯐꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯂꯝꯍꯥꯡ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯑꯉꯥꯡ ꯀꯁꯥꯁꯤꯡꯒꯤ ꯄꯨꯡꯐꯝ ꯂꯩ꯫ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯕ ꯃꯈꯩ ꯆꯨꯝꯗ꯭ꯔꯤꯡ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ꯫ ꯅꯣꯡꯁꯨ ꯈꯔ ꯃꯪꯉꯤ꯫ ꯃꯍꯥꯛ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ꯫ ꯃꯅꯨꯡꯗ ꯈꯔ ꯌꯥꯝꯅ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ, ꯍꯦ ꯑꯉꯥꯡ ꯀꯁꯥ ꯑꯄꯨꯝꯕ, ꯅꯪ ꯊꯣꯛꯂꯛꯎ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯀꯧꯕꯗ ꯂꯥꯛꯇ꯭ꯔꯤꯕ? ꯑꯉꯥꯡꯅ ꯑꯗꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯄ꯭ꯔꯞ ꯊꯣꯛꯂꯛꯎ꯫ ꯁꯣꯝꯗꯅ ꯑꯩꯅ ꯅꯪꯕꯨ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯇꯧꯍꯟꯒꯦ ꯍꯥꯏꯅ ꯉꯥꯏꯔꯤ꯫ ꯍꯩ, ꯇꯥꯔꯕ꯭ꯔꯥ? ꯃꯥꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯄꯨꯟꯅ ꯍꯦꯛꯇ ꯍꯧꯅꯗꯨꯅ ꯀꯞꯂꯛꯏ꯫ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯏ, ꯀꯔꯤꯅꯣ? ꯃꯃꯥꯏ ꯂꯩꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯈꯤꯕꯒꯨꯝꯅ ꯃꯍꯥꯛ ꯈꯜꯂꯤ꯫ ꯃꯁꯥꯗ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯤ꯫ ꯋꯥꯈꯜꯗꯅ ꯈꯜꯂꯤ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯑꯩꯅꯗꯤ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯆꯪꯂꯨꯔꯤ꯫ ꯅꯨꯡꯊꯤꯒ ꯃꯪꯂꯦ꯫ ꯑꯩ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ꯫ ꯀꯁꯥ ꯑꯄꯨꯝꯕꯒ ꯑꯃꯠꯇ ꯑꯩ ꯀꯧꯖꯔꯣꯏ꯫ ꯑꯩ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯃꯍꯥꯛ ꯆꯦꯜꯂꯛꯏ꯫ ꯈꯨꯜ ꯇꯥꯕ ꯃꯐꯝ ꯌꯧꯔꯕꯗ ꯃꯍꯥꯛ ꯃꯈꯣꯡꯅ ꯑꯃꯨꯛ ꯆꯠꯂꯤ꯫ ꯏꯁ, ꯃꯇꯥ ꯑꯃꯅꯤ꯫ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ꯫ ꯑꯉꯥꯡ ꯑꯁꯤ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯐꯨꯝꯗꯨꯅ ꯂꯩꯔꯕ ꯖꯥꯠꯅꯤ꯫ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯂꯨꯗꯦ꯫ ꯃꯇꯨꯡ ꯃꯅꯥꯎ ꯃꯐꯝ ꯑꯁꯤꯗ ꯑꯃ ꯃꯇꯦꯡꯗꯒ ꯆꯠꯂꯨꯕ ꯌꯥꯗꯦꯀꯣ꯫ ꯃꯈꯣꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯍꯦꯛ ꯀꯥꯎꯔꯨꯏ꯫ ꯃꯗꯨꯗ ꯃꯉꯛꯇꯨ ꯄꯥꯛꯊꯗꯨꯅ, ꯀꯔꯤꯅꯣ ꯑꯩꯅ ꯀꯥꯎꯔꯤꯕꯁꯤꯅ? ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯑꯃꯨꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ꯫ ꯑꯦ, ꯁꯤꯗꯤ ꯑꯃꯨꯕ ꯀꯨꯟꯗꯣꯅꯤꯅꯦ꯫ ꯃꯈꯨꯠꯇꯨꯅ ꯈꯨꯟꯒꯠꯂꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ꯫ ꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ? ꯂꯩꯁꯅꯥꯅ ꯄꯥꯏꯒꯗꯕ ꯄꯣꯠꯁꯛꯅꯤ ꯃꯁꯤ꯫ ꯂꯩꯁꯅꯥꯗꯤ ꯁꯤꯈ꯭ꯔꯦ꯫ ꯃꯁꯤꯅ ꯀꯅꯥꯗ ꯊꯝꯂꯝꯂꯤꯕꯅꯣ? ꯐꯔꯦ, ꯑꯩꯅ ꯊꯦꯡꯅꯔꯕꯅꯤꯅ ꯃꯁꯤ ꯑꯩꯅ ꯍꯦꯛꯇ ꯄꯨꯈ꯭ꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯗꯨꯕꯨ ꯃꯈꯨꯠꯇ ꯆꯦꯅ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ꯫ ꯀꯣꯟꯊꯣꯡ ꯑꯗꯨ ꯍꯦꯛ ꯊꯤꯡꯖꯤꯟꯗꯨꯅ ꯃꯍꯥꯛ ꯆꯪꯏ꯫ ꯁꯨꯃꯥꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯈꯪꯐꯥ ꯍꯦꯛ ꯐꯥꯈ꯭ꯔꯦ꯫ ꯃꯗꯨꯗ ꯏꯉꯛꯉꯛꯅ, ꯑꯦ, ꯀꯩꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯅ? ꯀꯔꯤꯅꯣ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯅ ꯊꯥꯡꯕ ꯉꯝꯂꯛꯇ꯭ꯔꯤꯕꯁꯤꯕꯨ? ꯁꯤꯕꯨ ꯀꯩꯅꯣꯗ ꯌꯥꯗꯦꯅꯦ ꯃꯁꯦ꯫
Somdana amaibi thagoina mamit mana sejet uisinduna kana lai khurumli. Amuba kundodu mahakna lambida thamlubani madubu nungsa laimana khunduna pukre haibasu mahak khangi. Maduna magi mangaksamda matanda hukhange haina mahakna thabak asi tawribani. Mana saduna thamliba lai phadibi adubu makhuda paikhatli. Aduga makhut aduna lai phadibigi makhut anidubu thangatli. Adumna mana tawbaga somdasu nungsa laimana makhuna pairiba kundodu makhut kubi anida lengduna mathanda thangatjai masiladudana haisai. Khut asiso asum thangalai kamai torino sibo ithanta thangdaba sungamte kundosina aingonda hukrabani ai soidan siba tare kamdoni ima bu hekta kaurage ima mapanamda thopiro namau nupi siba tare ho ima Thagoina khurumba laina kankhibana makhuta paiba amubu kundoduna mathanta masagi ngaksamda huksinjari adumne he hukpaga amaibi nungsa laimadu khudak aduda siri mahak laimaida haithakre asumna phatraba nungsa laimagi warisu mikup asi loikre thagoi mana tauke khanba thabak loirabada apot masai pumnamak loisinduna mahak imungda sangkre nungsa laimana angakta amubu kundodu huktuna taduna leire Asumna khulaikai asida phatta misak leirambadu amata leikhitre matung taraku punsidagidi khulaikai asida misimina amata thoktana nungaina leikhirami